Welcome to Manipuri Story Collection Official. Firepana mayumda gari thausalakpada changkhonbana mabu ngaibagi maongda leirambani. Firepa changkhonba animakna michana khiba mitkilan sokna khibani. Icham chamna michana khiba natkhide. Chimbaldagi wahai ama phauba tholaknadrabasu akanba lan amadi oikhi. Changkhonbagi mitingda firepa yamna lankre. Firepanasu changkhonbabu phana uba ngamdre. Mi usittaba achum aran khangdana hana mi bulal hanna bohonaba asigumba lamchatta yaningba pokhidabani. Animakto masana masa chumle haina leinakhi. Changkhonba madi lalong ama yatuna firepabu sanglaga leirambani. Migi thongalduda leiradu phaubu usittana firepada yengaklibani. Usit thawaidabagi matangda hairagadi firepana taroi. Adubu sinphamga chanana ka hena lem thoktuna leikraba firepani. Changkhonbada mamit anina thorak yenglamlaga gari thosan khinabu hotnai. Firepana manakta changsillaktuna wahai ama phauba hairakhidre. Matau ado magi igoda soi ikaiba phawi. Sauninglabasu matang chadi haina lotsankhi. Asumna firepagi manakta changsillaktuna, Firepa, we need to talk. Hauze khaktada machin hama chinglam no I Firepa. Changkhon mana makhatar I. Follow me. Hairam laga magi gari da hallaga kakhatkre. Khalloi Firepa maso nong thangi thaudok tugi matang nattana atopa maram leiram loi. Ka hena su phattana khalluba leidre. Changkhon mana thaukiba gari gi matung da inarai. Lambi do sawombung yoramdagi haidokpa horakle. Fana sangi tapna thauba gari dugi matung inarakpa. Mate khara thorakpaga khunggangi ing chikpa mit thanba ing na pokning suhuba labuk lamhang oiba lambel ama yorakle. Yingbada ing chi wakhal hangchi langi matai amada thaisillaga changkhonba gari khamkhre. Firepa masu mafam chaba ama yenglaga khamki. Maithong dumadi iyang yangdre. Ipha phazana sandoknaraga wari sanaba gyan taba ngamloidoba changkhonbaga onsiningbasu poklude. Adubu taadriba wakhal adumadi khitangda oirasu haifam thokpadudi hairage khalli. Magi imung manunggisu maral khara leikibana. Mana hana kumthaba tawrude changkhonbana kumtharakpa ngaiduna leiki. Minute 10 mukni kar adudagi animak amattasu kumthanarakhide. Mamaida changkhonba gari gi thong hangduna kumtharai. Firepana kumtharakidabagi kharasu amuki hena sauningkhrabani. Usit thawaide haina. Magi asoi soida khantharuda mana yenglubada uruba khudingda. Mina khitang tongan mamatau ama utkradi mi just tawba yamna thoba nupani. Penthokpa phazathokpa haibasima leide. Mamittuna munna Firepada yengduna lei. Firepasu kumtharaklaga changkhonbagi manakta changsilli. Handaksu hoimai haidana lepi. Matawduda saurap yengduna changkhonbana, Firepa, you need to say sorry. Aran mama tawradi haijaba nonjabasu haigadabani. Adubu nangdi ngasi phau kaisu thokkidabagum wahai amatasu haidene. Firepadi kanadasu landana hinglakpa misakni. Changkhonbu usittana noklaga Miyoibagi khwaidagi chawba asoibase isana isa lale khangjadabasini. Firepa machin nama chinglap noki pocket animak humjillaga irem lemna. Suruna nangbu nungshiri nahan thengnarami. Magi mitta nangbu nungshibagi chang yamna wangni yahori. Nangi ming panbada maha mamit nganghawi. Changkhonbagi thamoida matam amada nungshina chongkhiba mihul khudaksida
ꯅꯍꯧꯅꯅ ꯆꯣꯡꯉꯛꯀꯦ ꯍꯥꯏꯅ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯏꯒꯣꯅ ꯅꯝꯍꯠꯈ꯭ꯔꯦ ꯃꯁꯤꯗ ꯑꯇꯣꯞꯄꯒꯤ ꯋꯥꯔꯤ ꯄꯨꯁꯜꯂꯣꯏꯁꯦ ꯐꯤꯔꯦꯞꯄ ꯍꯟꯗꯛꯁꯨ ꯂꯦꯝꯅ ꯑꯣꯀꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯥꯝꯅꯥꯒ ꯑꯩꯒ ꯂꯥꯞꯅ ꯂꯩꯅꯔꯨꯔꯁꯨ ꯃꯥꯒ ꯀꯥꯏꯅꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯅꯣꯡꯃꯇꯒ ꯍꯥꯏꯔꯣꯏ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯈꯜꯂꯨꯕ ꯂꯩꯇꯦ ꯂꯨꯍꯣꯡꯉꯒ ꯈꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯇꯥꯏꯞ ꯑꯣꯏꯗꯦ ꯆꯪꯈꯣꯟꯕꯅ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯍꯥꯏꯕꯒꯤ ꯅꯥꯀꯣꯏꯅꯕ ꯄꯥꯎꯈꯨꯝꯅꯤ ꯃꯍꯥꯛ ꯂꯥꯟꯗꯦ ꯇꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯗꯤ ꯂꯧꯁꯤꯟꯕ ꯍꯩꯇ ꯍꯦꯟꯅ ꯇꯥꯝꯅꯥ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯎꯁꯤꯠꯇꯦ ꯍꯥꯏꯅ ꯈꯜꯂꯛꯏ ꯃꯥꯒꯤ ꯃꯆꯜꯕꯨ ꯃꯃꯜ ꯂꯩꯇꯅ ꯂꯧꯏ ꯍꯥꯏꯅ ꯐꯤꯡꯒꯠꯈꯤ ꯉꯁꯤ ꯐꯥꯎꯗ ꯑꯩꯒꯤ ꯈꯨꯠꯇ ꯃꯤ ꯁꯤꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯤꯡꯅ ꯍꯥꯠꯇꯣꯛꯑꯒ ꯊꯝꯈꯤꯕꯗꯤ ꯃꯁꯤꯡ ꯊꯤꯕ ꯉꯝꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯍꯥꯠꯀꯗꯕ ꯃꯤꯁꯛꯁꯦ ꯅꯪꯅ ꯏꯍꯥꯟ ꯍꯥꯟꯕ ꯃꯤꯁꯛ ꯑꯣꯏꯔꯦ ꯐꯤꯔꯦꯞꯄ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗꯅꯤ ꯈꯨꯗꯛꯇꯨꯗ ꯒꯥꯔꯤ ꯑꯃꯁꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯈꯥꯝꯃꯛꯈꯤꯕ ꯅꯍꯥ ꯃꯈꯣꯏ ꯑꯃꯅꯤ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯐꯤꯔꯦꯞꯄꯗ ꯅꯣꯡꯃꯩ ꯅꯝꯁꯤꯜꯂꯛꯏ ꯄꯤꯁꯨꯝ ꯁꯣꯛꯈꯤ ꯐꯤꯔꯦꯞꯄ ꯍꯟꯗꯨꯅ ꯐꯨꯅ ꯆꯩꯅꯕ ꯑꯣꯏꯔꯣꯏ ꯄꯥꯡꯒꯜ ꯊꯨꯗꯦꯛꯄ ꯇꯥꯔꯅꯤ ꯈꯜꯂꯤ ꯃꯇꯥꯡ ꯆꯥꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯊꯝꯂꯒꯦ ꯍꯥꯏꯅ ꯄꯥꯡꯒꯜ ꯈꯥꯈꯤ ꯁꯤꯖꯤꯟꯅꯕ ꯅꯪꯍꯧꯗꯅ ꯊꯋꯥꯏ ꯃꯥꯡꯕꯁꯨ ꯇꯝꯕ ꯉꯝꯈꯤꯗꯦ ꯃꯤꯗꯨ ꯌꯥꯝꯃꯤ ꯃꯈꯣꯏ 5ꯃꯨꯛꯅꯤ ꯆꯪꯈꯣꯟꯕꯒ ꯊꯥꯔꯒꯗꯤ ꯃꯈꯣꯏ 6ꯅꯤ ꯐꯤꯜꯝꯗ ꯗ꯭ꯔꯃꯥꯗ ꯍꯤꯔꯣꯅ ꯃꯤ ꯃꯌꯥꯝ ꯑꯃꯒ ꯄꯥꯅꯕ ꯉꯝꯈꯤꯕꯒꯤ ꯋꯥꯅꯤ ꯑꯁꯦꯡꯕꯗꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯁꯨ ꯅꯣꯡꯃꯩ ꯃꯔꯛꯇꯨꯗ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯁꯠ ꯀꯥꯞꯄꯛꯂꯕꯗꯤ ꯈꯨꯗꯛꯇ ꯊꯋꯥꯏ ꯂꯥꯟꯈꯤꯅꯤ ꯃꯥ ꯁꯤꯕ ꯌꯥꯗ꯭ꯔꯤ ꯁꯤꯕ ꯌꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯏꯟꯕꯣꯏ ꯐꯥꯏꯕꯣꯏ ꯇꯧꯗꯨꯅ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯑꯃꯈꯛꯁꯨ ꯅꯠꯇꯅ ꯑꯅꯤꯅꯤ ꯅꯝꯃꯛꯈꯤꯕ ꯒꯟ ꯄꯣꯏꯟꯇ ꯒꯥꯔꯤꯗꯨꯗ ꯍꯥꯞꯀꯠꯈꯤ ꯃꯃꯤꯠꯇꯨꯁꯨ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯃꯩꯉꯥꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯤꯠꯁꯤꯜꯂꯛꯄ ꯉꯝꯍꯟꯈꯤꯗꯕ ꯃꯑꯣꯡꯗ ꯄꯨꯟꯁꯤꯟꯈꯤ ꯃꯈꯨꯠꯇꯨꯁꯨ ꯊꯧꯔꯤꯅ ꯇꯨꯡꯂꯣꯝꯗ ꯄꯨꯟꯁꯤꯟꯈꯤ ꯆꯪꯈꯣꯟꯕꯗꯤ ꯌꯥꯎꯔꯛꯇꯦ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ ꯂꯝꯕꯦꯜꯗꯨ ꯀꯔꯣꯝꯗ ꯀꯗꯥꯏꯗꯅꯣ ꯈꯪꯈꯤꯗ꯭ꯔꯦ ꯃꯃꯤꯠ ꯄꯨꯟꯁꯤꯟꯈꯤꯕꯅ ꯏꯉꯥꯎ ꯉꯥꯎꯏ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯅꯥꯀꯣꯡ ꯀꯥ ꯍꯦꯟꯅ ꯁꯤꯡꯍꯟꯅꯕ ꯍꯣꯠꯅꯈꯤ ꯄꯨꯡ ꯐꯅꯌꯥꯝ ꯁꯥꯡꯅ ꯀꯣꯏꯄꯨ ꯄꯨꯔꯕ ꯃꯇꯨꯡꯗ ꯊꯦꯡꯂꯀꯥꯟꯗ ꯃꯐꯝ ꯑꯃꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯒꯥꯔꯤꯗꯒꯤ ꯆꯤꯡꯊꯔꯛꯈꯤ ꯇꯨꯁꯤꯜꯂꯛꯄꯗ ꯃꯌꯥꯗ ꯎꯐꯨꯜ ꯆꯪꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯇꯅꯤ ꯃꯐꯝꯗꯨ ꯎꯐꯨꯜ ꯊꯥꯡꯕ ꯐꯠꯇꯕ ꯃꯐꯝ ꯑꯃꯗꯅꯤ ꯈꯪꯂꯛꯄ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯟꯕ ꯀꯥꯎꯕ ꯅꯦꯠꯄ ꯍꯧꯔꯛꯈꯤ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯍꯪꯈꯤ ꯆꯪꯈꯣꯟꯕꯅ ꯎꯁꯤꯠꯇꯅ ꯇꯥꯝꯅꯥꯒ ꯅꯪꯒꯒꯤ ꯊꯋꯥꯏꯒ ꯑꯅꯤꯁꯤꯗꯒꯤ ꯑꯃ ꯈꯟꯕꯒꯤ ꯃꯇꯥꯡ ꯂꯥꯛꯑꯦ ꯀꯔꯝꯕ ꯈꯟꯒꯦꯕ ꯐꯤꯔꯦꯞꯄꯁꯨ ꯃꯆꯤꯟ ꯅꯥꯝꯃ ꯆꯤꯡꯂꯞ ꯅꯣꯛꯑꯒ I will choose her over my soul ꯁꯛꯐꯝ ꯍꯟꯖꯤꯟꯈꯤ ꯑꯃꯨꯛꯁꯨ ꯉꯛꯁꯝ ꯄꯥꯏꯔꯒ ꯆꯤꯡꯈꯠꯇꯨꯅ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯌꯦꯡꯉꯤ ꯃꯈꯣꯡꯗ ꯇꯨꯍꯟꯒꯦ ꯈꯜꯂꯨꯕ ꯇꯨꯔꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗ ꯉꯛꯄꯁꯨ ꯄꯣꯛꯏ ꯁꯥꯎꯅꯤꯡꯕꯅꯁꯨ ꯄꯤꯛ ꯊꯟꯈꯤ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯍꯤꯡꯆꯥꯕꯒꯨꯝꯅ ꯍꯥꯏ ꯐꯤꯔꯦꯞꯄ ꯁꯦ ꯁꯣꯔꯤ ꯅꯪꯕꯨ ꯀꯟꯕꯤꯒꯦ ꯃꯤ ꯍꯥꯠꯅꯤꯡꯗꯦ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯍꯥꯏꯖꯕ ꯅꯣꯟꯖꯕ ꯍꯥꯏꯕꯁꯤ ꯀꯅꯥꯒꯤ ꯃꯐꯝꯗ ꯇꯧꯔꯛꯈꯤꯗ꯭ꯔꯤꯕ ꯐꯤꯔꯦꯞꯄꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯟꯗꯕ ꯃꯐꯝꯗ ꯃꯥ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯑꯅꯝ ꯀꯟꯗꯨꯅ ꯂꯩꯈꯤꯕꯗ ꯏ ꯀꯥꯔꯕ ꯆꯪꯈꯣꯟꯕꯅ ꯄꯨꯛꯆꯦꯛꯇꯨꯗ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯊꯤꯟꯖꯤꯟꯈꯤ ꯂꯥꯛꯇꯅ ꯏꯟꯊꯨꯗꯨꯅ ꯃꯐꯝꯗꯨꯗ ꯊꯝꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯍꯜꯂꯁꯤ ꯃꯔꯥꯏꯕꯛ ꯐꯔꯒ ꯍꯤꯡꯖꯔꯦ ꯊꯤꯔꯒꯅ ꯁꯤꯖꯔꯦ ꯑꯃꯅ ꯄꯨꯜꯂꯝꯕ ꯃꯈꯨꯠ ꯊꯥꯗꯣꯛꯀꯦ ꯇꯧꯏ ꯆꯪꯈꯣꯟꯕꯅ ꯈꯪꯂꯥꯎ ꯂꯥꯎꯈꯤ ꯅꯣꯏ ꯃꯤꯅꯨꯡꯁꯤ ꯀꯌꯥꯝ ꯆꯥꯎꯒꯦ ꯄꯨꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯀꯥꯛꯏꯕ ꯁꯛꯁꯤꯒ ꯃꯊꯧꯅ ꯀꯌꯥꯝ ꯐꯒꯦ ꯌꯦꯡꯕ ꯇꯥꯔꯦ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯐꯤꯔꯦꯞꯄ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤ ꯐꯅ ꯀꯨꯏꯅ ꯐꯤꯔꯦꯞꯄ ꯃꯁꯥꯅ ꯃꯁꯥꯗꯒꯤ ꯅꯥꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯁꯤꯔꯗ꯭ꯔꯥ ꯍꯤꯡꯅꯕ ꯍꯣꯠꯅꯔꯒꯨꯝꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯄꯗ ꯑꯃꯝꯕ ꯀꯔꯤꯁꯨ ꯎꯗ꯭ꯔꯕ ꯃꯤꯠ ꯑꯅꯤꯗ ꯎꯔꯛꯏ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯂꯦꯜꯂꯛꯂꯕ ꯇꯥꯝꯅ ꯐꯪꯈꯤꯗ꯭ꯔꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯄꯤꯗꯨꯅ ꯑꯋꯥꯠꯄ ꯂꯩꯇꯅ ꯊꯝꯒꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯕꯅꯤ ꯋꯥꯁꯛ ꯑꯗꯣ ꯀꯥꯏꯍꯟꯕ ꯉꯝꯂꯣꯏ ꯃꯥ ꯁꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯨꯗꯛꯇ ꯊꯧꯅꯥ ꯂꯥꯛꯈꯤ ꯍꯧꯒꯠꯂꯤ ꯇꯞꯅ ꯁꯣꯔ ꯑꯃꯨꯛꯇꯪ ꯃꯄꯨꯡ ꯐꯥꯅ ꯍꯣꯜꯂꯒ ꯇꯨꯡꯗ ꯄꯨꯜꯂꯤꯕ ꯃꯈꯨꯠꯇꯣ ꯋꯥꯅ ꯁꯠꯇꯣꯛꯅꯕ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯩ ꯃꯤꯍꯨꯝꯅ ꯇꯤꯡ ꯇꯤꯡ ꯆꯣꯡꯈꯠꯄꯁꯨ ꯍꯦꯜꯂꯛꯏ ꯃꯆꯤꯟꯗ ꯌꯥꯔꯣ ꯍꯥꯏꯅ ꯁꯣꯟꯕꯁꯨ ꯂꯦꯞꯇꯦ come on ꯍꯥꯟꯅꯗꯒꯤ ꯈꯔꯁꯨ ꯀꯤꯁꯤꯗꯣ ꯀꯣꯝꯂꯛꯇꯨꯅ ꯂꯩꯔꯝꯕꯒ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯀꯤꯁꯤ ꯊꯣꯛꯈ꯭ꯔꯦ ꯅꯦ ꯇꯥꯅ ꯃꯥꯏ ꯄꯥꯛꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯈꯤ ꯃꯃꯤꯠꯇ ꯄꯨꯜꯂꯤꯕꯗꯨꯁꯨ ꯂꯧꯊꯣꯛꯇꯨꯅ
ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯥꯒꯤ ꯐꯣꯟ ꯊꯤꯕ ꯍꯧꯔꯛꯏ꯫ ꯃꯃꯥꯏꯗꯨꯁꯨ ꯈꯔ ꯀꯥꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯂꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯈꯤꯕꯗꯨꯗ ꯄꯣꯀꯦꯠꯇꯒꯤ ꯅꯥꯟꯊꯗꯨꯅ ꯇꯥꯈꯤꯕꯅꯤ꯫ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯔꯤꯡꯇꯣꯟꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ꯫ ꯊꯨꯅ ꯊꯥꯗꯣꯛꯂꯒ ꯁꯣꯔꯣꯛ ꯇꯥꯕ ꯂꯝꯕꯤ ꯊꯤꯔꯛꯏ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯑꯔꯥꯛꯄ ꯒꯥꯔꯤ ꯉꯥꯏꯒꯗꯕꯗꯨꯅꯤ ꯂꯨꯔꯤꯕ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯉꯥꯏꯕ ꯇꯥꯈꯤ꯫ ꯃꯈꯣꯡ ꯂꯦꯞꯇ ꯉꯥꯏꯅ ꯉꯥꯏꯅ ꯏꯉꯥꯎ ꯉꯥꯎꯅ ꯆꯠꯂꯤ꯫ ꯃꯐꯝ ꯑꯗꯨꯁꯨ ꯌꯨꯝ ꯀꯩ ꯂꯩꯕ ꯃꯐꯝ ꯑꯣꯏꯗꯦ, ꯂꯝꯍꯥꯡꯅꯤ꯫ ꯅꯥꯛ ꯌꯦꯠ ꯄꯨꯝꯃꯝꯅꯤ꯫ ꯃꯤ ꯌꯥꯝꯅ ꯂꯥꯞꯅꯅꯤ ꯌꯨꯝ ꯇꯥꯗꯨꯅ ꯑꯄꯤꯛꯄ ꯕꯜꯕ ꯃꯩꯉꯥꯜ ꯎꯕꯁꯨ꯫ ꯃꯁꯥꯗꯨ ꯂꯣꯛ ꯈꯨꯕ ꯍꯨꯃꯥꯡ ꯀꯥꯡꯈꯠꯄ ꯍꯦꯜꯂꯛꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯣꯇꯣ ꯑꯃ ꯊꯧꯔꯛꯄ ꯎꯔꯦ꯫ ꯁꯣꯔꯣꯛ ꯃꯌꯥꯏꯗꯨꯗ ꯂꯦꯞꯁꯤꯜꯂꯒ ꯃꯈꯨꯠ ꯈꯠꯇꯨꯅ ꯈꯥꯝꯈꯤ꯫ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯒꯥꯔꯤ ꯈꯥꯝꯂꯒ ꯍꯣꯕꯦ ꯍꯣꯕꯦ ꯀꯨꯝꯊꯔꯛꯏ꯫ ꯐꯤꯕꯝ ꯁꯣꯛꯂꯕ ꯐꯤꯔꯦꯞꯄꯗ ꯀꯤꯁꯨ ꯀꯤ, ꯅꯨꯡꯁꯥꯁꯨ ꯊꯤꯅ꯫ "ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯒꯥꯔꯤ ꯇꯨꯁꯤꯜꯂꯤꯔꯥ? ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ?" ꯐꯤꯔꯦꯞꯄ ꯇꯞꯅ, "ꯇꯥꯃꯣ, ꯃꯐꯝꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯔꯝꯃꯨ. ꯁ꯭ꯋꯥꯏꯗꯗꯤ ꯃꯤꯁꯨ ꯌꯥꯝ ꯆꯠꯅꯗꯕꯅꯤꯅꯦ. ꯈꯔ ꯆꯪꯁꯤꯟꯈ꯭ꯔꯗꯤ ꯆꯤꯡꯃꯤ ꯉꯥꯛꯇ ꯉꯥꯏꯔꯅꯤ. ꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒꯗꯤ ꯁꯑꯣꯡꯕꯨꯡ ꯇꯥꯈꯤꯗꯣꯏꯅꯤ." ꯐꯤꯔꯦꯞꯄ ꯋꯥꯈꯜ ꯂꯥꯛꯏ꯫ ꯃꯥꯕꯨ ꯃꯃꯤꯠ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯀꯣꯏꯄꯨ ꯄꯨꯈꯤꯕ ꯃꯇꯝ ꯍꯥꯠꯄꯅꯤ, ꯊꯦꯡꯊꯅꯕ ꯍꯣꯠꯅꯍꯟꯕꯅꯤ ꯍꯥꯏꯅ, "ꯇꯥꯃꯣ, ꯃꯇꯦꯛ ꯑꯃꯇꯪ ꯑꯩꯕꯨ ꯊꯤꯟꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯇꯧꯖꯒꯦ." ꯃꯇꯝꯅꯒ ꯐꯠꯇꯕꯅꯤ ꯑꯋꯥꯃꯜꯒ ꯄꯥꯝꯈꯤꯗ꯭ꯔꯦ ꯅꯨꯄꯥꯗꯨꯗꯤ꯫ ꯏꯀꯤ ꯀꯤꯕ ꯄꯣꯛꯈꯤ꯫ ꯑꯐꯕ ꯃꯤꯑꯣꯏ ꯅꯠꯂꯤ ꯅꯠꯇꯦ ꯈꯪꯗꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝꯅ ꯂꯨꯕ ꯃꯇꯝꯅꯤ꯫ ꯑꯔꯦꯝꯕꯗ ꯂꯥꯏꯕꯛ ꯁꯨꯝꯗ꯭ꯔꯕꯗꯤ ꯗꯁꯥ ꯇꯥꯒꯅꯤ꯫ "ꯏꯕꯨꯡꯉꯣ, ꯑꯩ ꯊꯧꯕꯥꯜꯗ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯂꯩꯕꯅꯤ. ꯃꯁꯛ ꯈꯪꯗꯕ ꯃꯤ ꯈꯔꯅ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯄꯨꯔꯛꯑꯝꯕꯅꯤ. ꯇꯥꯃꯣꯅ ꯃꯇꯦꯡ ꯑꯝꯇ ꯇꯧꯕꯤꯔꯝꯃꯨ." ꯑꯍꯜ ꯑꯗꯨꯅ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯈꯤꯕꯗꯨꯗ ꯐꯤꯔꯦꯞꯄꯅ ꯌꯥꯝ ꯊꯨꯅ ꯃꯁꯛ ꯇꯥꯈꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯈꯤ꯫ ꯃꯆꯤꯟ ꯇꯨꯝꯂꯕ ꯆꯪ ꯂꯥꯎꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯈ꯭ꯔꯦ꯫ ꯃꯇꯝ ꯐꯠꯇꯕꯅꯤꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇ ꯀꯥ ꯍꯦꯟꯅ ꯊꯥꯖꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤꯗ ꯍꯟꯖꯤꯟꯈꯤ꯫ ꯏꯁꯤꯡꯁꯨ ꯌꯥꯎꯔꯝꯗꯨꯅ ꯈꯔꯁꯨ ꯄꯤꯊꯛꯏ꯫ ꯐꯤꯔꯦꯞꯄ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯟꯈꯤꯕ ꯃꯁꯥ ꯇꯦꯛꯈꯠꯂꯕꯣꯏ ꯅꯤꯡꯈꯤ꯫ ꯑꯍꯜ ꯑꯗꯨꯅ, "ꯁꯔ, ꯑꯩ ꯊꯤꯟꯖꯔꯝꯃꯒꯦ. ꯃꯇꯝ ꯐꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯤꯗ ꯌꯥꯗꯗꯅ ꯇꯧꯕꯅꯤ. ꯁꯔ ꯍꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯂꯅꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯤꯔꯦꯞꯄꯕꯨ ꯁꯝꯕꯤ ꯃꯥꯒꯤ ꯑꯣꯇꯣꯗ ꯍꯥꯞꯀꯠꯄꯤꯔꯦ꯫ ꯑꯗꯨꯒ ꯑꯣꯇꯣ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦ꯫ "ꯁꯔ, ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕ ꯊꯤꯟꯖꯔꯝꯃꯨꯔꯥ? ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯏꯅ ꯊꯤꯟꯕꯤꯔꯝꯃꯨ." ꯃꯥꯅ ꯇꯥꯛꯇꯨꯅ ꯑꯍꯜ ꯑꯗꯨꯅ ꯒꯥꯔꯤ ꯈꯥꯝꯂꯝꯕ ꯃꯐꯝ ꯑꯗꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯛꯏ꯫ ꯂꯃꯥꯡ ꯂꯥꯟꯊꯣꯔꯛꯄ ꯃꯤꯀꯨꯞꯇꯁꯨ ꯅꯦ ꯇꯥꯅ ꯁꯣꯔ ꯍꯣꯟꯊꯕ ꯉꯝꯈꯤ꯫ ꯃꯥꯅ ꯀꯤꯈꯤꯕ ꯃꯁꯥꯒꯤꯗꯃꯛ ꯅꯠꯇꯦ, ꯃꯥꯒꯤ ꯃꯄꯥꯜ ꯇꯥꯡꯖꯒꯗꯧꯔꯤꯕ ꯊꯋꯥꯏ ꯑꯍꯨꯝ ꯑꯗꯨꯒꯤꯗꯃꯛꯅꯤ꯫ ꯒꯥꯔꯤꯗꯨꯁꯨ ꯈꯥꯝꯂꯒ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯇꯞꯅ ꯀꯨꯝꯊꯔꯒ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯀꯣꯠꯀꯤ ꯄꯣꯀꯦꯠꯇ ꯌꯥꯎꯈꯤꯕ ꯋꯥꯂꯦꯠ ꯑꯗꯨ ꯂꯧꯊꯣꯛꯏ꯫ ꯀꯦꯁ ꯑꯣꯏꯅ ꯌꯥꯎꯔꯝꯕ ꯄꯩꯁꯥ ꯂꯣꯏꯅꯃꯛ ꯁꯠꯇꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯇꯝꯕ ꯉꯝꯗꯕꯅ 500 ꯑꯃꯗꯤ ꯃꯈꯨꯠꯇ ꯄꯥꯏꯍꯧꯔꯒ ꯑꯍꯜ ꯑꯗꯨꯗ ꯄꯤ꯫ "ꯇꯥꯃꯣꯒꯤ ꯑꯆꯤꯠ ꯑꯀꯣꯝ ꯂꯥꯛꯄꯗ ꯁꯤꯖꯤꯟꯅꯕꯤꯌꯨ." "ꯁꯔ, ꯌꯥꯅꯤ, ꯇꯧꯕꯤꯒꯅꯨ, ꯌꯥꯝꯃꯟꯈ꯭ꯔꯦ. ꯁꯔꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒ 200-300 ꯍꯦꯛ ꯄꯤꯕꯤꯔꯝꯃꯨ, ꯊꯥꯎ ꯕꯔꯥ ꯑꯣꯏꯅꯕ." ꯅꯝꯗꯨꯅ ꯄꯤꯁꯤꯜꯂꯤ꯫ "ꯅꯣꯡꯃ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ. ꯉꯁꯤ ꯇꯥꯃꯣꯅ ꯀꯜꯂꯤꯕꯁꯦ ꯑꯩꯈꯛ ꯅꯠꯇꯦ, ꯊꯋꯥꯏ ꯄꯨꯟꯅ ꯃꯔꯤꯅꯤ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯤꯔꯦꯞꯄ ꯒꯥꯔꯤꯗꯨ ꯉꯝꯗ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯑꯁꯣꯛꯄ ꯃꯁꯥ ꯌꯦꯡꯕꯒꯤ ꯃꯍꯨꯠ, ꯃꯌꯨꯝꯗ ꯆꯪꯕꯒꯤ ꯃꯍꯨꯠ, ꯇꯥꯝꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯋꯥꯔꯁꯨ ꯋꯥꯅ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯇꯥꯝꯅꯥꯅ ꯃꯥꯒꯤꯗꯃꯛ ꯋꯥꯗꯨꯅ ꯀꯞꯄ ꯎꯔꯒ ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ ꯃꯤꯀꯨꯞꯇꯨꯗ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯕꯁꯨ ꯂꯥꯞꯅ ꯍꯤꯡꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯋꯥꯔꯨꯕ ꯄꯨꯡꯀꯣꯛ ꯀꯣꯛꯂꯦ꯫ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯕꯨ ꯊꯥꯗꯣꯛꯂꯒ ꯅꯨꯡꯁꯤꯅ ꯃꯄꯤꯗꯣ ꯇꯩꯊꯣꯛꯄꯤ꯫ "ꯀꯞꯀꯅꯨ. ꯑꯩꯒꯤ ꯇꯥꯝꯅꯥꯗꯤ ꯀꯞꯄ ꯄꯛꯆꯗꯦ. ꯏꯁꯧ ꯂꯥꯡꯕ, ꯑꯩꯉꯣꯟꯗ ꯁꯥꯎꯕ, ꯑꯩꯕꯨ ꯊꯤꯅ ꯆꯩꯕ, ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯃꯤꯠꯌꯦꯡ ꯑꯅꯤꯅ ꯇꯠꯇꯅ ꯊꯃꯣꯏ ꯐꯥꯎꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯊꯤꯟꯕꯤꯔꯛꯄ ꯑꯁꯤꯅ ꯄꯛꯆꯩ." ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯃꯀ꯭ꯂꯥꯞ ꯏꯆꯣꯛ ꯆꯣꯛꯅ ꯃꯈꯥꯗ ꯉꯦꯛ ꯐꯝꯊꯔꯛꯏ꯫ ꯑꯃꯣꯠꯄꯅꯤ ꯈꯪꯗꯦ, ꯇꯥꯝꯅꯥꯁꯨ ꯌꯥꯝ ꯊꯨꯅ ꯐꯤꯔꯦꯞꯄꯕꯨ ꯄꯥꯈꯠꯅ ꯉꯥꯛꯄꯤꯔꯒ ꯇꯞꯅ ꯐꯝꯊꯍꯜꯂꯤ꯫
ꯃꯥꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯁ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇ ꯊꯛꯀꯦ ꯏꯁꯤꯡ ꯂꯥꯏꯔꯤ ꯗꯣꯛꯇꯔꯗ ꯆꯠꯅꯕ ꯑꯝꯇ ꯇꯧꯁꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯦꯔꯣꯟ ꯂꯥꯛꯑꯒ ꯆꯠꯂꯒꯦ ꯑꯩ ꯁꯤꯗ ꯂꯩꯅ ꯐꯣꯟ ꯇꯧꯈꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯏ ꯇꯥꯝꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯏꯗ ꯍꯥꯟꯅ ꯐꯣꯟ ꯇꯧꯈꯤ ꯃꯊꯪ ꯃꯊꯪꯁꯨ ꯄꯥꯎ ꯍꯥꯏꯅꯍꯟꯈꯤ ꯇꯥꯏꯕꯪ ꯇꯞꯂꯤ ꯇꯞꯂꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯒ ꯐꯗꯤ ꯃꯆꯥ ꯑꯃꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯇꯥꯏꯕꯪꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ ꯑꯄꯤꯛꯄ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯅ ꯈꯨꯖꯥꯏꯗ ꯐꯗꯤ ꯑꯗꯣ ꯂꯨꯞꯂꯒ ꯁꯨꯝꯇꯣꯛꯇꯨꯅ ꯃꯄꯥꯒꯤ ꯂꯥꯏꯕꯛꯇ ꯇꯩꯔꯤꯕ ꯏꯗꯣ ꯍꯩꯇ ꯍꯩꯇ ꯅꯥꯟꯊꯣꯛꯅꯕ ꯂꯥꯝꯃꯛꯄꯗꯨꯗ ꯐꯤꯔꯦꯞꯄ ꯃꯃꯤꯠ ꯉꯥꯡꯅ ꯇꯥꯏꯕꯪꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯇꯞꯅ ꯇꯥꯏꯕꯪ ꯃꯃꯥꯗ ꯈꯧꯇꯛ ꯌꯦꯡꯉꯒ ꯃꯃꯥ ꯄꯥꯕꯨꯡ ꯃꯤ ꯈꯟꯅꯩ ꯐꯤꯔꯦꯞꯄ ꯃꯃꯤꯠ ꯀꯨꯞꯂꯛꯏ ꯇꯞꯅ ꯅꯣꯛꯈꯤ ꯃꯃꯥ ꯃꯁꯛ ꯊꯤ ꯍꯥꯏꯔꯛꯄꯒꯤ ꯐꯨꯔꯨꯕꯅꯤ ꯄꯥꯕꯨꯡꯗꯤ ꯃꯤꯅ ꯅꯃꯥ ꯃꯁꯛ ꯊꯤ ꯍꯥꯏꯔꯛꯄ ꯌꯥꯗꯦ ꯍꯥꯏꯔꯒ ꯇꯥꯏꯕꯪꯒꯤ ꯈꯖꯥꯏ ꯅꯥꯝꯃꯗ ꯁꯤꯛꯏ ꯉꯥꯟꯕꯁꯨ ꯏꯃꯨꯡꯗꯒꯤ ꯄꯥꯏꯊꯣꯔꯛꯏ ꯊꯣꯡꯖꯜꯗ ꯈꯨꯇꯤ ꯊꯤꯗꯨꯅ ꯈꯪꯇꯨ ꯇꯨꯁꯤꯟꯈꯤ ꯃꯈꯣꯜꯗꯨ ꯐꯅ ꯐꯖꯅ ꯍꯧꯏ ꯂꯥꯏꯕꯛꯁꯨ ꯈꯔ ꯌꯩꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯍꯧꯒꯠꯇꯨꯅ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯉꯥꯟꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯟꯅ ꯁꯨꯃꯥꯡꯗ ꯄꯥꯏꯊꯔꯛꯏ ꯄꯥꯕꯨꯡ ꯅꯥꯛꯑꯦ ꯏꯃꯥ ꯅꯪꯒꯤ ꯅꯨꯄꯥ ꯅꯥꯛꯑꯦ ꯍꯥꯏꯔꯒ ꯃꯄꯥꯒꯤ ꯉꯛꯁꯝꯗ ꯀꯣꯟꯁꯤꯜꯂꯤ ꯇꯥꯝꯅꯥꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯄꯥꯗꯒꯤ ꯆꯤꯡꯊꯣꯔꯛꯂꯒ ꯄꯥꯕꯨꯡ ꯁꯣꯛꯏꯕꯅꯦ ꯑꯗꯨꯃꯥꯏꯅ ꯀꯣꯟꯕ ꯌꯥꯗꯦ ꯐꯤꯔꯦꯞꯄꯗ ꯑꯃꯨꯛꯁꯨ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯕ ꯌꯥꯗꯣꯏꯔꯣ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯅꯪ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯑꯩꯒ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤꯔꯥ ꯃꯅꯨꯡꯗ ꯁꯣꯛꯄ ꯅꯠꯇꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯑꯦꯔꯣꯟ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯛꯇꯪ ꯏꯃꯨꯡꯗ ꯄꯣꯊꯥꯒꯦ ꯇꯥꯝꯅꯥꯅ ꯐꯤꯔꯦꯞꯄ ꯁꯝꯂꯒ ꯍꯨꯒꯠꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯐꯥꯟ ꯑꯁꯥꯡꯕꯗꯨꯗ ꯐꯝꯍꯜꯂꯤ ꯇꯥꯏꯕꯪꯅ ꯄꯥꯏꯔꯤꯕ ꯈꯨꯖꯥꯏꯒ ꯐꯗꯤꯗꯨꯒ ꯇꯥꯝꯅꯥꯅ ꯂꯧꯗꯨꯅ ꯏꯁꯤꯡ ꯆꯣꯠꯍꯜꯂꯒ ꯐꯤꯔꯦꯞꯄꯒꯤ ꯃꯃꯥꯏ ꯃꯈꯨꯠ ꯃꯁꯥ ꯅꯥꯟꯊꯣꯛꯏ ꯄꯛꯂꯤꯕ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯀꯟꯊꯣꯛꯄꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯄꯥꯂꯣꯝꯗꯒꯤ ꯇꯥꯝꯅꯥ ꯑꯦꯔꯣꯟꯅ ꯀꯧꯔꯛꯄꯗꯨꯗ ꯏꯃꯨꯡꯗ ꯂꯩꯌꯦ ꯕꯣꯔꯤꯁꯁꯨ ꯆꯪꯉꯛꯏ ꯄꯨꯟꯅ ꯑꯦꯔꯣꯟꯒ ꯐꯤꯔꯦꯞꯄꯒꯤ ꯃꯇꯧ ꯎꯕꯗ ꯉꯛꯅ ꯋꯥ ꯍꯪꯒꯦ ꯇꯧꯕꯒ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯈ꯭ꯔꯦ ꯑꯉꯥꯡ ꯑꯅꯤꯕꯨ ꯎꯔꯛꯄꯗ ꯕꯣꯔꯤꯁꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯦꯔꯣꯟꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯇꯧꯁꯤ ꯇꯥꯝꯅꯥꯅ ꯗꯥ ꯕꯣꯔꯤꯁ ꯑꯉꯥꯡ ꯑꯅꯤꯁꯦ ꯂꯥꯛꯃꯤꯟꯅꯔꯣ ꯑꯩ ꯗꯥꯔꯣꯟꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯒꯦ ꯇꯥꯝꯅꯥꯒ ꯑꯦꯔꯣꯟꯒꯅ ꯐꯤꯔꯦꯞꯄ ꯁꯝꯕꯤꯔꯒ ꯊꯣꯛꯈ꯭ꯔꯦ ꯕꯣꯔꯤꯁꯅ ꯐꯤꯔꯦꯞꯄꯅ ꯊꯧꯔꯛꯄ ꯒꯥꯔꯤꯗꯨꯗ ꯇꯥꯏꯕꯪꯒ ꯉꯥꯟꯕꯒ ꯍꯥꯞꯄꯒ ꯊꯧꯔꯛꯏ ꯗꯤꯜ ꯀꯥ ꯍꯦꯟꯅ ꯂꯦꯜꯂꯒ ꯌꯥꯝꯅ ꯇꯞꯅ ꯊꯧꯔꯛꯏ ꯃꯥꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯔꯤꯌꯔ ꯚ꯭ꯌꯨ ꯃꯤꯔꯔꯗꯨꯗꯒꯤ ꯌꯦꯡꯂꯒ ꯅꯕꯥꯅꯤꯕꯨ ꯇꯨꯝꯅꯤꯡꯕ꯭ꯔꯣ ꯉꯥꯟꯕꯅ ꯑꯩꯗꯤ ꯇꯨꯝꯅꯤꯡꯗꯦ ꯗꯗꯥꯗꯤ ꯇꯨꯝꯈꯤꯗꯦ ꯇꯥꯏꯕꯪ ꯃꯉꯛꯇꯨ ꯐꯠ ꯍꯥꯏ ꯇꯨꯝꯅꯤꯡꯗꯦ ꯍꯥꯏꯅ ꯉꯥꯟꯕꯅ ꯑꯃꯨꯛꯁꯨ ꯀꯀꯥ ꯗꯗꯥꯁꯨ ꯇꯨꯝꯅꯤꯡꯗꯦ ꯕꯣꯔꯤꯁ ꯅꯣꯛꯑꯒ ꯅꯕꯥꯅꯤꯗꯤ ꯁꯨꯄꯔ ꯍꯤꯔꯣꯁꯅꯤꯅ ꯃꯤꯠ ꯌꯥꯝ ꯁꯤꯡꯉꯤ ꯅꯠꯇ꯭ꯔꯥ ꯉꯥꯟꯕꯅ ꯅꯠꯇꯦ ꯑꯩ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅꯤ ꯀꯀꯥ ꯑꯩ ꯁꯨꯄꯔ ꯍꯤꯔꯣ ꯅꯠꯇꯦ ꯕꯣꯔꯤꯁ ꯃꯉꯛ ꯅꯣꯝꯂꯒ ꯅꯣꯛꯏ ꯉꯁꯥꯏ ꯃꯃꯥꯒ ꯄꯥꯕꯨꯡꯒ ꯀꯞꯄ꯭ꯔꯣ ꯇꯥꯏꯕꯪ ꯃꯉꯛꯁꯨ ꯌꯥꯎꯅ ꯅꯣꯝꯃꯒ ꯃꯃꯥ ꯃꯤꯠꯇ ꯇꯤꯟ ꯆꯪꯈꯤꯕꯒꯤ ꯀꯞꯄꯤ ꯄꯥꯕꯨꯡꯅ ꯃꯃꯥ ꯃꯁꯛ ꯊꯤ ꯍꯥꯏꯕꯒꯤ ꯃꯤ ꯈꯠꯅꯩ ꯉꯥꯟꯕꯅ ꯑꯩꯗꯤ ꯀꯞꯄꯤꯗꯦ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄ ꯃꯇꯝ ꯈꯔꯁꯨ ꯊꯦꯡꯊꯔꯦ ꯑꯉꯥꯡ ꯑꯅꯤꯃꯛ ꯃꯈꯨꯠ ꯁꯝꯂꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯍꯥꯞ ꯄꯦꯟ ꯇꯨꯝꯕꯗ ꯁꯦꯠꯅꯕꯒꯤ ꯑꯃꯟꯕ ꯃꯆꯥ ꯑꯃꯃꯝꯗꯨꯒ ꯇꯤ ꯁꯔꯠ ꯑꯃꯃꯝꯗꯨꯒ ꯃꯆꯨꯁꯨ ꯆꯞ ꯃꯥꯟꯅꯔꯤ ꯇꯥꯏꯕꯪꯗꯤ ꯈꯔ ꯇꯨꯝꯅꯤꯡꯕꯒꯤ ꯃꯁꯥꯗꯨ ꯏꯇꯦ ꯇꯦꯔꯦ ꯉꯥꯟꯕꯗꯤ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ ꯊꯩꯅꯕ ꯃꯤꯗ ꯑꯃꯨꯛꯁꯨ ꯌꯩꯁꯤꯜꯂꯤ ꯈꯨꯗꯤ ꯑꯃꯨꯛ ꯊꯤ ꯇꯨꯁꯤꯟꯒꯦ ꯑꯃꯨꯛ ꯇꯧꯏ ꯃꯃꯥꯏ ꯈꯔ ꯊꯛꯏ ꯂꯥꯏꯕꯛꯇꯁꯨ ꯃꯨꯔꯩꯅꯅ ꯈꯥꯝꯂꯦ ꯁꯤ ꯌꯨꯝꯁꯤꯗꯤ ꯆꯥꯎꯏꯍꯦ ꯅꯩꯅꯤꯡꯉꯦꯕꯨ ꯕꯣꯔꯤꯁ ꯅꯣꯛꯑꯒ ꯁꯤ ꯍꯣꯁꯄꯤꯇꯥꯜꯅꯦ ꯌꯨꯝ ꯅꯠꯇꯦ ꯑꯗꯣ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯌꯨꯝꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯆꯠꯅꯤꯡꯗ꯭ꯔꯣ ꯇꯥꯏꯕꯪꯅ ꯆꯠꯅꯤꯡꯗꯦ ꯀꯩꯒꯤ ꯉꯥꯟꯕꯅ ꯐꯠ ꯈꯨꯝꯃꯤ ꯄꯥꯕꯨꯡꯒꯤ ꯌꯨꯝꯗ ꯅꯩꯒꯦ ꯍꯥꯏꯕꯗ ꯄꯥꯕꯨꯡꯅ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏ ꯌꯨꯝ ꯐꯖꯕꯗ ꯅꯩꯅꯤꯡꯗꯦ ꯄꯥꯕꯨꯡꯒ ꯍꯦꯟꯅ ꯅꯩꯅꯤꯡꯉꯤ ꯐꯤꯔꯦꯞꯄ ꯍꯣꯏꯅ ꯂꯩ ꯍꯥꯏꯕ ꯑꯗꯣꯝꯗ ꯐꯣꯟ ꯇꯧꯅꯔꯒ ꯂꯥꯛꯏ
ꯕꯤꯃꯣꯇꯤꯒ ꯁꯅꯥꯌꯥꯏ ꯇꯥꯝꯅ ꯊꯣꯏ ꯄꯨꯂꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯨꯡꯗꯅ ꯀꯨꯟꯖꯣꯒꯤ ꯑꯦꯔꯣꯟꯒ ꯆꯪꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯎꯕꯗ ꯁꯅꯥꯌꯥꯏ ꯃꯁꯥ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯗ ꯇꯊꯛ ꯌꯦꯡꯉꯨꯔꯒ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ꯫ ꯕꯤꯃꯣꯇꯤꯁꯨ ꯑꯗꯨꯃꯉꯥꯏ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯒ ꯁꯅꯥꯌꯥꯏ ꯆꯦꯟꯁꯤꯟꯗꯨꯅ ꯈꯨ ꯀꯨꯟꯈꯤꯗꯨꯅ ꯃꯁꯨ ꯑꯅꯤꯃꯛꯇꯣ ꯕꯣꯔꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯁꯠꯂꯒ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯅꯨꯡꯁꯤꯕ ꯃꯁꯨ ꯑꯅꯤ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ꯫ ꯇꯥꯝꯅꯥꯅ ꯎꯕ ꯐꯪꯒꯅꯤ ꯊꯥꯖꯔꯨꯗꯕ ꯁꯛꯇꯝꯅꯤ꯫ ꯃꯆꯥ ꯑꯅꯤꯃꯛ ꯅꯨꯡꯁꯤꯕ ꯎꯕꯗ ꯊꯃꯣꯏꯗ ꯄꯦꯜꯂꯕꯁꯨ ꯃꯤꯠꯂꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯉꯥꯡꯗꯣ ꯄꯪꯆꯨꯞꯇ ꯆꯨꯞꯄꯤ, ꯄꯪꯀꯣꯟꯗ ꯀꯣꯟꯁꯤꯜꯂꯒ ꯀꯞꯄꯤ꯫ ꯉꯥꯟꯕꯗꯤ ꯍꯩꯅꯗ ꯃꯉꯛ ꯂꯩꯊꯣꯛꯏ, ꯇꯥꯏꯕꯪꯗꯤ ꯏꯇꯤ ꯇꯤꯔꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯃꯁꯛ ꯈꯪꯗꯕ ꯉꯥꯛꯇꯅꯤ, ꯄꯨꯡꯉꯥꯎꯁꯨ ꯉꯥꯎꯔꯝꯂꯅꯤ꯫ ꯇꯥꯝꯅꯥꯅ ꯇꯞꯅ ꯃꯆꯥ ꯑꯅꯤꯗ ꯍꯥꯏ, ꯇꯥꯏꯕꯪ, ꯉꯥꯟꯕ, ꯕꯨꯕꯣꯛꯅꯤ, ꯕꯨꯕꯣꯛ ꯀꯧꯋꯣ꯫ ꯉꯥꯟꯕ ꯃꯃꯥꯗ ꯃꯃꯤꯠꯀ ꯂꯪꯊꯣꯛꯂꯒ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯏꯃꯥ, ꯅꯪꯅ ꯕꯨꯕꯣꯛꯅ ꯅꯨꯡꯁꯤꯔꯣ ꯍꯥꯏꯒ ꯕꯨꯕꯣꯛꯅ ꯄꯞꯄꯤ ꯇꯧꯏ, ꯅꯪꯅ ꯆꯤꯟꯊꯤ꯫ ꯉꯥꯟꯕ ꯃꯕꯣꯛꯇ ꯍꯔꯥꯎꯅ, ꯕꯨꯕꯣꯛ ꯅꯪꯗꯤ ꯀꯗꯥꯏ ꯅꯩꯌꯨꯕ? ꯁꯅꯥꯌꯥꯏ ꯃꯁꯨ ꯑꯅꯤꯒꯤ ꯃꯇꯧꯗ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯐꯤꯔꯦꯞꯄꯒꯤ ꯄꯥꯈꯠꯄꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤꯕ ꯃꯁꯨ ꯑꯅꯤꯒꯤ ꯈꯜꯂꯒ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯀꯣꯟꯖꯣ ꯑꯦꯔꯣꯟꯒ ꯊꯣꯛꯃꯤꯟꯅꯔꯛꯄꯗ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯃꯕꯣꯛꯀ ꯄꯨꯜꯂꯝꯕꯗꯨꯗ ꯗꯣꯛꯇꯔ ꯀꯦꯕꯤꯟꯗꯒꯤ ꯃꯈꯣꯡ ꯐꯨꯛꯄ ꯀꯥꯎꯗꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯁꯅꯥꯌꯥꯏ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ, ꯉꯁꯤꯗꯤ ꯕꯨꯕꯣꯛꯀꯤꯗ ꯆꯠꯈ꯭ꯔꯁꯤ꯫ ꯋꯥꯍꯩꯗꯨꯗ ꯇꯥꯝꯅꯥ ꯄꯥꯈꯠꯈꯤ, ꯀꯣꯛꯆꯥꯎꯕꯤ ꯐꯨꯡ ꯀꯥꯈꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯕꯅ ꯐꯠ ꯈꯨꯝꯗꯣꯔꯛꯈꯤ, ꯇꯟꯅꯤ꯫ ꯀꯩꯒꯤ ꯇꯜꯂꯤꯅꯣ? ꯉꯥꯟꯕ ꯃꯃꯥꯗ ꯌꯦꯡꯂꯒ, ꯏꯃꯥꯅ ꯄꯥꯕꯨꯡ ꯃꯅꯥꯛ ꯆꯠꯄꯗ ꯅꯐꯣꯏ ꯁꯨꯡꯆꯥ ꯄꯤꯔꯣꯏ ꯍꯥꯏ, ꯑꯩ ꯅꯐꯣꯏ ꯆꯥꯅꯤꯡꯉꯤ꯫ ꯄꯨꯂꯞꯇꯨ ꯉꯥꯟꯕꯒꯤ ꯁꯨꯗꯕ ꯂꯣꯟꯗꯨꯗ ꯅꯣꯛꯏ꯫ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯗ ꯄꯤꯁꯨꯝ ꯈꯨꯖꯤꯜꯂꯒ ꯌꯦꯡꯈꯤ꯫ ꯃꯥꯅ ꯊꯥꯖꯕ ꯄꯤꯔꯃꯛꯇꯗ ꯄꯥꯈꯠꯂꯤ ꯍꯥꯏꯅ ꯌꯦꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯝꯅꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯕꯣꯛꯅ ꯂꯧꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯌꯦꯡꯕꯁꯨ ꯁꯪꯂꯝꯗ꯭ꯔꯦ꯫ ꯇꯍꯥ ꯃꯆꯥ ꯑꯅꯤꯃꯛꯀꯤ ꯃꯈꯨꯠ ꯁꯝꯈꯤ꯫ ꯗꯥ ꯕꯣꯔꯤꯁ, ꯑꯩꯈꯣꯏ ꯌꯨꯝꯐꯥꯎꯗ ꯊꯤꯟꯕꯤꯔꯝꯃꯣ꯫ ꯇꯥꯝꯅꯥꯒꯤ ꯄꯥꯈꯠꯄ ꯃꯇꯧ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯅ ꯎꯈꯤ꯫ ꯃꯁꯨ ꯑꯅꯤ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔꯕ ꯁꯅꯥꯌꯥꯏꯅ ꯇꯥꯝꯅꯥꯗ ꯇꯞꯅ, ꯇꯥꯝꯅꯥ, ꯉꯁꯤꯗꯤ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯟꯈ꯭ꯔꯁꯤ꯫ ꯃꯆꯥ ꯑꯅꯤꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ, ꯌꯨꯝꯊꯣꯡ ꯂꯣꯏꯅ ꯍꯥꯡꯗꯣꯛꯑꯝꯃꯤ, ꯊꯤꯟꯕ ꯐꯔꯛ ꯇꯥꯔꯁꯨ ꯑꯩ ꯑꯗꯨꯝ ꯍꯟꯈꯤꯒꯦ꯫ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯇꯥꯝꯅꯥꯒꯤ ꯋꯥꯍꯩꯗ ꯃꯈꯥ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯋꯥꯠꯇ꯭ꯔꯕ ꯐꯨꯔꯥ ꯗꯣꯂꯥꯟꯒꯤ ꯌꯨꯝꯗ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯂꯩꯅꯤꯡꯗ꯭ꯔꯦ ꯎꯠꯈ꯭ꯔꯦ꯫ ꯊꯣꯏꯅꯗꯨꯝ ꯀꯨꯏꯅ ꯂꯩꯔꯗꯤ ꯑꯅꯝ ꯀꯟꯁꯤꯜꯂꯛꯄ, ꯊꯦꯝꯕ ꯅꯧꯕ ꯇꯧꯔꯛꯂꯅꯤ ꯍꯥꯏꯅ ꯍꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯕꯤꯃꯣꯇꯤꯅ, ꯇꯥꯝꯅꯥ, ꯅꯪ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ, ꯋꯥꯔꯧꯕ, ꯁꯥꯎꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯟꯒꯠꯂꯒ ꯃꯥꯅ ꯑꯗꯨ ꯍꯥꯏꯈꯤ, ꯑꯗꯨ ꯇꯧꯈꯤ ꯍꯥꯏꯅꯕ ꯊꯤꯅꯕ ꯌꯥꯕ ꯃꯇꯝꯂꯥ? ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞꯅ ꯂꯩꯔꯨꯔꯁꯤ꯫ ꯊꯣꯏꯅ ꯑꯃꯨꯛ, ꯏꯅꯝꯃ, ꯑꯩꯈꯣꯏ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯃꯄꯨꯡ ꯐꯥꯕ ꯌꯨꯝ ꯑꯃ ꯑꯝꯇ ꯑꯣꯏꯍꯟꯕꯤꯌꯨꯕ꯫ ꯑꯗꯨꯕꯨ ꯇꯥꯝꯅꯥ ꯑꯅꯝ ꯀꯜꯂꯤ꯫ ꯃꯥꯒꯤ ꯅꯤꯡꯈꯤꯕ ꯑꯃ ꯂꯩꯈꯤ ꯃꯥꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯌꯥꯝꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯛꯂ ꯐꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯗꯣ ꯈꯜꯂꯒꯦ ꯍꯥꯏꯕ ꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯐꯤꯔꯦꯞꯄ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯄꯥꯈꯠꯂꯤꯕ ꯇꯥꯝꯅꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗ ꯊꯦꯝꯗꯨꯅ ꯌꯦꯡꯂꯒ, ꯇꯥꯝꯅꯥ, ꯑꯩꯅ ꯍꯥꯏꯈꯤꯕ ꯍꯣꯡꯂꯣꯏ꯫ ꯑꯉꯥꯡꯁꯤꯡꯁꯦ ꯃꯕꯣꯛꯀ ꯉꯥꯏꯍꯥꯛꯁꯨ ꯂꯩꯃꯤꯟꯅꯈꯤꯁꯅꯨ꯫ ꯍꯥꯟꯅꯗꯒꯤ ꯅꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯄꯥꯈꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯊꯤꯡꯕꯅꯤ꯫ ꯊꯥꯖꯒꯨꯝꯁꯤꯔꯥ ꯊꯥꯖꯁꯤꯔꯥ ꯈꯟꯅ ꯐꯤꯔꯦꯞꯄꯗ ꯌꯦꯡꯉꯤ꯫ ꯑꯃꯗꯨꯁꯨ ꯃꯃꯤꯠ ꯑꯃꯨꯛꯇꯪ ꯀꯨꯞꯈꯤ꯫ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯄꯥꯎ ꯐꯥꯎꯅꯕꯒꯨꯝ ꯇꯥꯝꯅꯥꯁꯨ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯈꯨꯠ ꯇꯞꯅ ꯀꯣꯝꯊꯣꯔꯛꯏ꯫ ꯁꯅꯥꯌꯥꯏ ꯃꯁꯨ ꯑꯅꯤꯒꯤ ꯈꯨꯠ ꯁꯝꯂꯒ, ꯑꯌꯥ, ꯏꯁꯨꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯀꯩꯗꯧꯔꯤꯕ? ꯉꯥꯟꯕ ꯂꯥꯏꯕꯛꯇꯨ ꯅꯥꯜꯂꯒ, ꯅꯥꯕꯤꯗꯦ꯫ ꯕꯤꯃꯣꯇꯤ, ꯗꯣꯛꯇꯔ ꯃꯅꯥꯛ ꯆꯠꯁꯤ꯫ ꯉꯥꯟꯕꯅ ꯃꯨꯛꯇꯨꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯩ ꯇꯥꯅꯤꯡꯉꯝꯃꯣꯏ꯫ ꯁꯅꯥꯌꯥꯏꯅ ꯊꯦꯝꯂꯒ, ꯍꯤꯗꯥꯛ ꯀꯥꯞꯄꯣꯏꯌꯦ, ꯕꯣꯕꯣꯛꯀ ꯆꯥꯁꯨ ꯊꯛꯎꯗꯣꯏꯅꯤ, ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯁꯨꯗꯤ꯫
ꯕꯤꯃꯣꯇꯤꯒ ꯁꯅꯥꯌꯥꯏꯒ ꯗꯣꯛꯇꯔ ꯃꯅꯥꯛ ꯆꯠꯈꯤ ꯅꯤꯉꯣꯜꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗ ꯄꯥꯏꯅ ꯄꯥꯏꯝꯅ ꯇꯥꯝꯅꯥꯁꯨ ꯊꯣꯔꯛꯏ ꯈꯔ ꯅꯤꯉꯣꯜ ꯑꯩ ꯄꯥꯎ ꯍꯥꯏꯕꯒ ꯀꯥꯎꯋꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗ꯭ꯔꯦ ꯄꯨꯊꯔꯛꯑꯅꯤ ꯉꯥꯛ ꯂꯩꯔ ꯍꯜꯂꯛꯑꯒꯦ ꯌꯨꯝꯗ ꯐꯖꯅ ꯑꯝꯇ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ ꯊꯣꯡꯒꯤ ꯏꯍꯥꯡ ꯍꯥꯡꯗꯣꯛꯍꯧꯕꯅꯤ ꯅꯤꯉꯣꯜꯅ ꯌꯨꯝꯗ ꯆꯪꯉꯝꯈꯤꯗꯣꯏꯔꯣ ꯆꯪꯉꯣꯏꯗ ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯕꯣꯛꯀ ꯂꯩꯍꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯍꯜꯂ ꯄꯨꯔꯛꯑꯗꯕꯅꯤ ꯃꯣꯏ ꯃꯅꯥꯛꯇ ꯀꯨꯏꯅ ꯊꯝꯕ ꯑꯩ ꯄꯥꯝꯗꯦ ꯇꯧꯔꯣꯏꯗ ꯑꯗꯨꯃꯥꯏꯅꯗꯤ ꯃꯁꯨꯅꯤꯅ ꯄꯨꯟꯅ ꯂꯩꯅꯤꯡꯉꯤ ꯑꯩꯅ ꯌꯨꯝꯗꯨꯗ ꯆꯪꯉꯒ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩꯗꯧꯅ ꯅꯔꯥꯏꯕꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨ ꯀꯩꯗꯧꯔꯒꯦ ꯅꯤꯉꯣꯜꯁꯨ ꯇꯥꯝꯅꯥꯒꯤ ꯌꯨꯝꯗ ꯆꯠꯅꯕ ꯊꯣꯛꯂꯛꯄꯅꯤ ꯆꯠꯅ ꯆꯠꯅ ꯃꯈꯥ ꯇꯥꯅ ꯇꯥꯝꯅꯥꯗ ꯍꯥꯏ ꯍꯌꯦꯡ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ ꯅꯪ ꯋꯥꯈꯜ ꯑꯃꯨꯛꯇꯪꯒ ꯈꯟꯈꯣ ꯑꯉꯥꯡ ꯑꯅꯤꯅ ꯃꯄꯥ ꯅꯤꯡꯖꯔꯤꯗꯨꯒ ꯄꯥ ꯄꯨꯒꯗꯕ ꯊꯕꯛ ꯇꯧꯅꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯇꯥꯝꯅꯥꯗꯤ ꯅꯤꯉꯣꯜꯅ ꯇꯥꯝꯅꯥ ꯇꯥꯕ꯭ꯔꯣ ꯍꯟꯗꯛꯁꯨ ꯈꯨꯝꯃꯛꯇꯦ ꯇꯥꯝꯅꯥ ꯑꯃꯨꯛꯁꯨ ꯉꯛꯅ ꯐꯣꯟ ꯇꯠꯈ꯭ꯔꯕ꯭ꯔꯥ ꯌꯦꯡꯉꯤ ꯇꯠꯂꯝꯗꯕꯗꯨꯗ ꯅꯥꯀꯣꯡꯗ ꯑꯃꯨꯛ ꯍꯥꯞꯄꯤ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯃꯤꯅ ꯋꯥ ꯉꯥꯡꯅꯕ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯇꯥꯔꯛꯏ ꯅꯦꯠꯋꯥꯔꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯦ ꯈꯪꯂꯦ ꯄꯥꯈꯠꯅ ꯑꯃꯨꯛꯁꯨ ꯇꯥꯝꯅꯥ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ ꯑꯗꯨꯕꯨ ꯇꯥꯝꯅꯥꯗꯤ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ